Maroi nakupi asi Manipur gi chaksangsinda aikoi kangau bora champut makhan kya gi kangau na chingba mathienda sinari Maroi nakupi asi Manipur gi imung singdadi nomagi oina sinnadaba yadraba maroi amasu oiri Aigi mingsineba man kampuda babaje maroi gi pham tawe ni pham ji da khoi baju maroi lele adegi khoi maju maroi lele aina maroi koirakpa asi chahi 10 muk sujare ahanba lockdown haugalakpa kandadi khara lelaga nomagi pa chama sani gumba adumaina talami aduga marakta koigi second phase khara kanjala aba matungdadi koi kaithian je yombam laitadana koigi farm sing asi pura napina songjalaktana maroi si kaktabana maram odina loina songjalaktana mangdana leirure adubu hoji amu khara komthorpo kansida koi khara sengtokpaga loina na koi khara yonba haujare adubu hana matam asida maroi mapunda lupa chama piramadu hojikti lupa kumangada amuk handaraga maroi koiriba khoigi lawmi sing asi aduki matik awaba ma mayoknaba haibadu athakki lockdown asina ohale hana pura ahum lena me do hojikti koina tinak salamina ama lele aidi nong sur kan di sangun le ado khoi ma nong sur par kan di in tha ga in chinge aduga aina nga gumba kari sange adugumba yenge akoi phama chapa matamda nongma iruja traju yumda pukhi phamda pukhi lei ado aduda dum iroraga nongna traju nongma di imanawa khare yawraga irujaba yawre irujaba lore kanda sum imanawaga chen kotan sum sane corona lakchingai mamangda akhoi maroi asina yum mama low sangam mama akhoi maroi thaba matamda koi thagi income asi 30,000 muk average ta adumaina laaga akhoi imung manung ama puba kanda sinba khotpa konajarami adubu corona asi lakraba matungdagi mi yamna punba yadaba amadi achouba marketing center jing thingjan giba maroi sidi maroi na usowa sopta sinabana maram moiduna sitpagi sang asi aduki matik hanthakre aduga ekoi phama jing na puthokchaba maroi gi sangsu aduki matik nema bani adubu corona na maram moiduna maroi gi phibam si tabu phawda ekoi gi marketing problem asi lockdown khara komthora abusu yamna awawa mayoknari maroi farm ase akhoi chen ani ahunga mi mari gumba adumaina lenjaram bani ado haujikti angangjing nomogi nungdang waram gi khusuman danjaram jing adusu corona na maram moduna lepkhre farm si semkat na lakna bada akhoi nomogi khusuman khara piraga labor na chingba thadaram badusu haujikti income asi properly laktabana maram oiduna akhoi moising adugi labor charge na chingba piba ngamdabana maram oiduna asagi corona virus laktngai mamangda leramba pibam dumadi oiba ngamdre school je lockdown tormina kadre do hujikti phang je toy na sale school kani ngai khar theng chatpe hujikti lockdown le salina khar ngan sale
ꯑꯩꯁꯦ ꯌꯨꯝꯗ ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯈꯣꯏ ꯕꯥꯅ ꯈꯔ ꯇꯥꯛꯑꯦ ꯑꯗꯨꯒ ꯑꯗꯨꯝ ꯂꯩꯔꯦ ꯐꯥꯔꯝꯗꯁꯨ ꯂꯥꯏꯔꯤꯛꯀꯨꯝꯕ ꯐꯥꯗ꯭ꯔꯦ ꯍꯥꯏꯔꯁꯨ ꯐꯥꯔꯝꯗꯁꯨ ꯕꯣꯏ ꯄꯨꯔꯒ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯔꯦ ꯌꯨꯝꯗꯁꯨ ꯏꯃꯥꯟꯅꯕ ꯑꯗꯨꯝ ꯁꯥꯟꯅꯔ ꯂꯩ ꯑꯗꯨꯗꯒꯤ ꯌꯨꯝꯗ ꯏꯃꯥꯟꯅꯕ ꯂꯥꯛꯇ꯭ꯔꯁꯨ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯏꯊꯟꯇ ꯁꯥꯟꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩ